MBBS mahiroi-sing otpi naibibagi matik chaba thabak laukhalaggani. RIMS-ki director-na medical student-singda fajataba wahai wata sizinakhiba amasung kihankhibagi wathok namphuda namthakhiba amasung director-gi mayokta protest tawruba mahiroi-sing otpi naibibagi matangda matik chaba thabak laukhalaggani haina lona thingkraba KCP-gi Information and Public Relations Secretary Ampunsiba maiteina thadorakpa chirol amana haire. Chirol asina hai mamang sahigi May-da RIMS-ki director-na MBBS tamliba mahiroi-singda yam luzadaba wahai wata sizinakibagi wathok aduga mari lenena mahiroi-singna yaningda phongdokpa leptre wathok aduga mari lenena yamna ngakningai oiribadi director-na mahiroi-singda luzadaba wahai wata sizinaduna chaikibagi audio visual proof laina log agency amatana su moto action laukhatkidaba asini lamdam asibu senthanba wathok ama amuk hanna thogandanaba party asina laukhalakpa khongthang khudingmakta lebak miyamna thawai haksang yauna sagatpiu haike. Lengana Kuki da ngam lauraga wari sananaba kaurakpada Naga singna yakidre thangbai kipjen phabagi mahuta Naga singda themba yaningde. Nagagi lamkhai manungda Kuki len thajinlamba amasung pochai sing mak nakhalamba singda exit amata laugana lengana Kuki singda ngam lauraga wari sananaba kaurakpada Naga singna yakidre thaudogoduda January-ba KNFP UPF ke maru oiba misak thangba kipjen phabagi mahuta Naga singda themna bahonnarakpada yaroi haina full hills Naga coordination committee FNCC na yaningda phongdokre. FNCC na Kuki singgi mathakta chathariba khongjang asigi matangda haukiba January 13 Manipur ke joint secretary home Dr. Mayengbam Betona FNCC gi convener amasung secretary da ngasi ayu pung 13 taba matamda Mantri Pukida laiba Manipur Secretariat ke South Block ta wari sananaba aibu zero thar rakhangal lakhe haire. FNCC ki secretary Robin Kabuina lenga ki commissioner home da ngasi pisin kiwa zero amada hai lenga ke makaidi ki wari sananaba khangal lakhe badu ki matangda Joint Tribe Council amasung executive singa kopna khanaraba matungda lenga ka wari sanadaba gi firep asi lobane. Masigi maru oiba maramde mamang sahi gi August tang 9 da kuyek pinakiba point ahunggi memorandum of understanding adu Manipur lengak na ikai khumnaba ngamdre. Loinena haukiba tang 32 amasung 32 da ireng Naga village da thokiba pamdaba thaudok aduda mapung oina chenariba KNFP UPF ki cadre thangba kepjen phabagi mahut victim oihoriba singa wari sanasi haina kaurakkiba si maram chade leiriba phiba masida lengak na Kuki furup amadi lona yadaba militant sing masigi makaida leptuna makoigi mahut sinana bahonabagi mamitai karigumba wari sanasi hairabadi thaudok aduda chenaba mara leiba miyoi sing hana fagadabani. KNFP UPF ki cadre sing na haukiba tang 32 da irang Nagagi khunja singda ki akhang pirambagi criminal gi thawong oiba maramna IPC gi tongan ba section singge makhada cherak pifam to e masina pumna makna lengak na khanglaba sumatik saba legal action amata ngasi fawbal leitre hauji koiri ba phibam sing asi kopna yenglaba matung amade rule of law mapung fana Tana handriba fawba amasung maral leiba singgi mathakta action laukhatriba fawbadi wari sanaba asida saruk yaba ngamloi hainasu FNCC gi cherol amana lengaki mafamda khanganke. Sushildro gi mathakta FIR laukhanaba police ta wakatkre Manipur lengaki education S department ke makhada kurai hekrumakong junior high school sengat chagatpagi thabak singbo thasigi terani pan gi nungthil da kurai kendra gi MLA Sushildro na thugai ki bagi damakta Fedas Union Club kurai hekrumakong Konsam laikai maningi makaidagi Porongpa police station gi asida iba campaign ama thangatuna MLA asigi mathakta Miyamgi property amang ata thogan bagi dabakta FIR laukhanaba taksinkrei club ki makaidagi police da waka cherol ama NESIDS OTRI scheme gi makhada high school amasung higher secondary school samaga kun chemgot sagatpagi manung channa kurai hekrumakong junior high school gi sanglen segat sagatpagi thabak chathabani adubu tha asigi 19 gi nungtin pung amaga minute 30 rom tabada kurai kendra gi MLA L Sushildro na lenga ke yaba yaugana gunda taguna mahaki miyoi sing sijinnaraga senggo sagatpagi thabak asi thugaiki thugaibatana tana thabak suriba worker sing amadi thabak asibu pairiba engineer sing dasu aki akhang piramki miyamgi mihut amana makuta lo paiduna tawningba tawduna miyamgi property amang ata thogan kiba asi yamna sawba crime amma oibana mahaki mathakta FIR lokhatuna logi oiba thabak lokhatpiu haina Porongpar police station gi asida wakatke panba yabadi tha asigi 19 da Manipur lengaki education S ki makhara chalairiba kurai konsam laikai da leiba kurai hekrumakong junior high school gi nauna sakaliba RCC gi classroom ani kurai kendra gi MLA yauna miyoi kharana excavator puduna laklaga tugairambagi thodok thokibani.
नुमित निफु मंगानी मनुंगदा हिंदू 15 हाटख्रे बांग्लादेश माइनॉरिटी हिंदू सिंह मथक्ता चथबा क्राइम नोमोनोमगी मसिंग हेंगलक्ले नुमित निफु मंगानी असिगी मनुंगदा बांग्लादेश माइनॉरिटी हिंदू 15 रो मुस्लिम एक्सट्रीमिस्ट सिंगना यामतम थिना हातोकपिख्रे हाइरे रिपोर्ट असिगी मतुंगिना बांग्लादेश लैरिबा माइनॉरिटी हिंदू सिंह मथक्ता चथरकिबा क्राइम असि लेबाक असिदा मोहम्मद यूनुस खान गी इंटरिम गवर्नमेंट हेक लाकिबदगी खंगौदना खंगहेन हेंगलकिबने हौजिक इंडिया दा लांजेलाक्तुना लैरिबा बांग्लादेश की हानगी प्राइम मिनिस्टर शेख हसीना की मतमददे माइनॉरिटी हिंदू सिंह की मथक्ता असिगुंबा क्राइम सिंग असि चथरमखिदे हौजिक बांग्लादेश दा लैरिबा माइनॉरिटी हिंदू सिंह बु अतमना टारगेट तौना युमै थाबा हाटपा अमदे ओट नैबगी थबक चथरकिबने हाइरे बीजेपी नेशनल प्रेसिडेंट की नॉमिनेशन प्रोसेस होख्रे बीजेपी की anouba नेशनल प्रेसिडेंट खनबगी मतंगदा पार्टी असि हेडक्वार्टर नॉमिनेशन की थबक थोरम सिंह पाखटबा होख्रे थोरम मदुदा डिफेंस मिनिस्टर राजनाथ सिंह यूनियन होम मिनिस्टर अमित शाह यूनियन मिनिस्टर जेपी नड्डा नितिन गडकरी जी कृष्ण रेड्डी अमदे मनोहर खता याउके नॉमिनेशन का मरी लेना पार्टी के हेडक्वार्टर्स उत्तर प्रदेश के चीफ मिनिस्टर योगी आदित्यनाथ हरियाणा के चीफ मिनिस्टर नायब सिंह सैनी राजस्थान के चीफ मिनिस्टर वजलन शर्मा उत्तराखंड के चीफ मिनिस्टर पुष्कर सिंह स्वामी गोवा के चीफ मिनिस्टर प्रमोद चौहान मध्य प्रदेश के चीफ मिनिस्टर मोहन यादव याउना बीजेपी की मरु लुचिंग थुंगलके रिपोर्ट असिगी मतुंगिना हौजिक पार्टी असिगी नेशनल वर्किंग प्रेसिडेंट ओइना तौपुरिबा नितिन नवीनना ngasi nomination fine tawragani Prime Minister Narendra Modi amasung Union Home Minister Amit Shah na mapung phana laukhatliba maramna manga rak Bihar gi MLA oiramnaba Nitin Navina BJP gi 32 suba National President oiraklaba yai panari UK da leiba Amazon gi warehouse ta TV leina sandurakle United Kingdom da leiba Amazon gi warehouse ta TV leina sandokpadagi sinmising da sauna nungnang bathokan kre thabak mafam da launagan balaina sandokpa asigi matang da mari leina ba singna mathauta ba thabak toram sing lokhatkadabani haina maike kyadagi phongdurakle Victorian disease haina sukhangna ba TV leina sandokpagi matang da report amana hai mioi lising ahum rom thabak tauba warehouse ta TV leina sandokpadagi Amazon National Health Service amasung UK Health Security Agency UKHSA ga khusamnaduna employee punamak screening tawbagi thabak lokhatpa haure Victorian disease haina sukhangnaba TB hyriba laina asi maru oina sokhalliba haksangi kayati lungs ni adumoinamak abdomen lymph node charu amade nerve system sing da sandokhiba yai kumja lising chanipan gi paring dai hana sandokpa thingnarakiba maramna laina asibu bacteria disease haina khangnabani haksangi karam ba kayata sandokhanbage haibadugi matung ina laina asigi laiyong utoropagi moong matawsu khenei adumoinamak maru oiba laiyong singdi haksang da saina kolphawba amadi potha phangkhangdaba haksangi tongan mafam sing sitharakpa Asam naba haksang leng otpada masal naba haksang leng otpada khudongsa mayok narakpa ayamba matamda haksang soktaba asina singbani World Health Organization WHO gi report matung ina mamang sahida TB na mioi lak 33 lom sianduna COVID-19 gi hek mathangda nisuba mi khwaidigi yamna sianba laichet oike ana layengi lamda kumang saksulabsu hojik pawa malengi mafam pumnamakta TB laina mapung phana laksin bangamdre HIV ga sagwanana hingliba mioi singna laina asina rakpa yabagi risk saruk 13 lom hengala e kumja lising ani kunmari da HIV positive oiraba miyoi lakh amaga lising yankai TB na maram oiraga seke kumja lising ani kulhumdoi ga sangdamna duna yengbada HIV positive oiraba miyoi sing TB na maram oiraga sian kibagi changsa da marfu mathoi oirambadagi chada marfunithoi yorake HIV amasung TB na maram oiraga khwaidagi chauna saitheng piriba mafamdi African region ne hiramasi matang da World Health Organization WHO na akhanaba thaurang kaya lokhakibaga loinena mafam kaya da paktakna na screening tawduna laina asi mangjongna ngaktok hobana thaurang sing lokhatke छत्तीसगढ़ के बीजापुर चथब ऑपरेशन की निनीसुब नुमित नेक्सलाइट अनि अमग सुहाटख्रे छत्तीसगढ़ की बीजापुर डिस्ट्रिक्ट सिक्योरिटी फोर्स के माइकेडी चथरप थास की 13 अहोब नुमित नेक्सलाइट मरी हाटख्रब मतुंगदा ngarang ani amaga suhatpa ngamkre haina police ke maikedi ki phongdorakle ngarang operation adu Bizyapur district awang nongsup thangba bafom da laiba singgi umangi saruk sengda ayu angan baza sathaki bani Bizyapur superintendent of police Z Tendra Yadav na phongdokhi bada anti nexalite operation asijatha bada security force singge marakta state adugi khaknatana CRPF amade atopa paramilitary force sing su saruk yake Yadav na makha taki bada
operation asigi manung chana Maoist mari hatpa ngamkhibani makoising adugi manungda division committee member amasung senior cadre oiriba Dilip Besna yauri loinana Madhavi Kosa amasung Lucky Makamgi area committee member sing amadi Radha Mehta party member yauri makoi mari mang Maoist ki National Park area committee ki active member ngakta oirambani Special Task Force STF District Reserve Guard BRG amadi CRPF ki elite group oiriba Cobra Commando Battalion for Resolute Action gi personnel sing na operation adu mapung pana chathakibani operation asi akaknaba intelligence ki pawfangbadagi tha asigi taratareta senior cadre Dilip Besta amadi atopa khulai paiba cadre sing leire haina khanglakpadagi jathaba hokibani nomai kapam mapam adudagi AK-47 rifle ama insas rifle ama carbine ama loinana 303 rifle ama tharaga punna khulai taruk phagatpa ngamkhibani hairi mafam aduda makhatana thibo humbagi tabak chathari hauzik phawba state adda sahi asigi oina Maoist kun hatkre